voice of states elected representatives, but also the long-standing sentiments of the Meitei community, for whom Sanamahi is an indigenous and ancient faith with unique religious practice, rituals, and the cultural heritage. Despite repeated appeals from scholars, civil society organizers, Ahanbada maroiba pausing pizeri. Excise Department ki employees khuding na matam kaktaba sis work strike ki khongjang sangsilagani hairi. NCB na Myanmar dagi pusilakpani haiba lupa koti 12.5 gi heroin fare. Manipur changlakpa mapan gi miyoi sing biometric registration gi khuthang da monitor taunaba Home Minister na khangalakle. India ga naksin naba mari thamba pami haina Hornbill Festival saruk yaba lakba khongbu amana phongdorakre. Amadi security force na aina thingkraba lalhauluki miyoi kya fagat kre. Mami TV na sandok sariba Manipuri pawum iyeng tabiram liba iramdam asida khundaminariba kangleisa singbo SINGGAMAYUM SAMINA sekna taramna okchari mapungoiba pausing mayam punna amuk mieng taminarasi. All Manipur Excise Employees Welfare Association ki maikai dagi lakliba December ki tara dagi Excise Department ki employees khuding da matam kaktaba sis work strike ki khongjang jangsil lagani haire. Excise Employees Singi Association asigi President Khulak Kodun Maring amasung General Secretary amadi Isak Sek na punna press da thadorokpa cherol amada State Government amasung mari lainabo authority sing Excise Employees Association ki marakta formal oiba matam thanaduna amadi yanaduna matam kayadagi panduna lakiba pay anomaly amasung service ka mari lainaba issue sing kokhangani haiba lairabasu thabakta onthoktabagi mayokta matam kaktaba thabak lepagi khongjang chathanaba warep asi laukibani hairi. Association gi maikai dagi taliba maru oiba demand singi manungda department asigi post khuding makka upgrade tawraba pay scale income ja 2013 ki January amadagi approval piba amasung case payment na income ja 2013 gi July amadagi hoba police department gi personnel singna tawriba duty ga sab manana tawban ration money hengat hanba amasung tha 16 gi salary phanghanba communication equipment amadi gari yauna mathau taba logistic support piba yauri. Nagaland da hojik chathariba Hornbill Festival manungda leipak kayadagi lakliba kumhai asigbu khongbu oiminariba singna India ga naksinna mari thamba pami haibagi thajaba adu invoice sing amasung senior representative singna phongdorakre. Kuntaruk suba Hornbill Festival asida khongbu oiminariba leibak sing adudi France, Switzerland, Ireland, Australia amasung United Kingdom yauri makoina makoigi fibam fagalakliba internal profile adu thamladuna Nagaland dagi cultural amasung economic ki thabak thoram adu hena pakthok chawthoknabagi wafam thamli haire. Nagaland Heritage Village Kismada Festival asi anauba edition asi chatliba tha asigi December amadagi humfu humdoi suba Nagaland dagi state udde loina na haudokhibani. India da lairiba France ki ambassador Thierry Mathona kumhai asigi ahanba numita saruk yakhe. Mahakna makhoi gi leipak na Nagaland ga agri business technology education amasung tourism gi lamdan aksinna na mateng pangnaba pambagi wafam su thamki haire.
इंटरनेशनल ड्रग कार्टेल की मायोक्ता चथब ऑपरेशन अमदा नार्कोटिक्स कंट्रोल ब्यूरोना आसाम म्यांमार की तुरेल फाउरग पुरकपनी हाइबा हाई ग्रेड की हेरोइन लुपा कोटी 12.5 फारे हाइना सीनियर ऑफिशियल अमना फोंदोरक्रे अखन्नब इंटेलिजेंस तगी फंगब पाव अमदा युमफम ओइरगा एनसीबी की गुवाहाटी की जोनल यूनिट ना सीआरपीएफ अमसुंग आसाम पुलिस का लोइनना सथखिबा जॉइंट ऑपरेशन अम्मा मणिपुर लैब सुक्लब उमंग तमना पुथोरखिबा आइना यादब ड्रग्सिंग अदु अपिकप मोटर बुटसिंगी खुथांगदा बराक ट्रेल पुथोरखिबनी मदु सेक्यूरिटी चेकसिंग अदु थेंगनदबनी हाइखे चटलिबा चाही असिगी दिसंबर की तांग अमदा एनसीबी गुवाहाटी ना बराक तुरेल सिल्चर मयादा इंडिजिनियस मोटर बुट अमदा लाकपा अदु थटलगा चेक तौखिबनी मदुदा मी अनि फागतखि हाइना ऑफिशियल अदुना सोर्स अमदा हाइखे मेसिन ऑपरेट तौबा ही अदुदा थीब हुंबगी थबक चथबदा हाई ग्रेड हेरोइन केजी 10.94 फंखे ड्रग्सिंग अदु सपोन केस 5.30 पुरंबनी फारवा ड्रग्सिंग अदु लुपा कोटी 12.5 रोंगी ओइगनी हाइना एनसीबी गुवाहाटी की ऑफिशियल अमना हाइखे मसिगी ऑपरेशन असिना क्रॉस बॉर्डर नार्कोटिक्स स्मगलिंग की मायोक्ता मसक थोकना माय पाकपा अमने म्यांमार मणिपुर आसाम दा ऑपरेट तौबा इंटरनेशनल ड्रग ट्रैफिकिंग की अचौबा नेटवर्क अमा थुगाइख्रे हाइरे लेपाक असिगी ओरिबा इलिगेंट इमिग्रेंट सिंगबु मसक खंगदोकनबगिदमक ऑनलाइन बायोमेट्रिक रजिस्ट्रेशन तौनबगी थबक असि मियोय पुमनमक्ता पांगथोक्तबा यादबना मरम ओइरगा इरोइनना मणिपुर लेंगाकता मिनिस्ट्री ऑफ होम अफेयर्स ना इलिगेंट इमिग्रेंट सिंग बायोमेट्रिक्स की रजिस्ट्रेशन की खुथांगदा मोनिटर तौनबा खंगलखरे यूनियन लेगा की मिनिस्टर ऑफ होम अफेयर्स MHA ना पिरक्लिबा ऑर्डर असिगी मतुंग इना मपा लेबाक्तगी चंगलक्लिबा मियोय खुदिंगमक मसक अमसुंग फुरुप चपचाना खंगदोकपा ngamnabagidamक फॉरेन आइडेंटिफिकेशन पोर्टल की खुथांगदा ऑनलाइन रजिस्ट्रेशन तौबगी थबक मपुंग फाना लोइसिन्नबा यावरे ममांग थक्ता मणिपुर मपालमदगी चंगलक्पा मियोयसिंगना बायोमेट्रिक्स डाटासिंग असि हकथेंगना कलेक्शन तौरंबनी अदुबो होम मिनिस्टर ना पिरक्लिबा अनौबो पौताक असिगी मतुंग इना चांडेल अमसुंग मणिपुर की बॉर्डर डिस्ट्रिक्ट खरादा मपानदगी चंगलक्पा मिटोपसिंगी फिजिकल वेरिफिकेशन पांगथोखिबना इलिगेंट इमिग्रेंट सिंग चंगसिलक्पा लेप्तबदगी मॉनिटर तौनबा खंगलक्पनी हाइरे MHA की ऑर्डर असि लेपाक असिगा युमलो नरिबा लमसिंगदा थोकानिंगदबा थौदोक थोकलक्पदगी लेपाक असिगी ngangkhwaida लोगी वांगमदा मियोय क्या चंगसिलक्पा थेंगनबगीदमक लखलक्पनी हाइरी अदुमोइनमक सेंसिटिव ओइबा ngangkhwai paringda leiba mafam ayamba phangpham thokpa internet की खुदोंगचाबा फंगदबना मपालमदगी चंगसिलक्पा मियोयसिंगबु ऑनलाइन की खुथांगदा बायोमेट्रिक रजिस्ट्रेशन तौदुना मॉनिटर तौबदा खुदोंगचादबा मायोकनरि हाइखे मिनिस्ट्री की माइकैदगी पिरक्लिबा ऑर्डर सिंगी मतुंग इना डिस्ट्रिक्ट पुमनमकी डिप्यूटी कमिश्नर अमसों पुलिस SP सिंगना मणिपुर इलिगेंट ओइबा मवोंगदा मिटोप संगसिलक्पा थिंगबा थबक सिंग लखोटकदबनी अमसों इंटरनेशनल इंटर स्टेट अमदी इंटर डिस्ट्रिक्ट बाउंड्री सिंगदसो मिटोप सिंगदा अखन्नबा मिटयेंग थंगदबनी हाइना खंगलक्पनी करिगुंगो ngangkhwai paring asida मखल अमा हेक्ता इलिगेंट ओइबा मवोंगदा मपान की मियोय सिंग संगसिलक्पा खुदक्ता मरी लेनबो अथॉरिटी दा रिपोर्ट तौरकदबनी अदुगुम्बा मियोय सिंग अदुगी बायोमेट्रिक्स अमसुंग बायोग्राफिक का मरी लेनना अकुप्पा मरोल सिंग तंगाई फदना लखोटकदबनी हाइना खंगलक्पगा लोइनना मखोयगिदमक ऑनलाइन रजिस्ट्रेशन की थबक थिनथदना लोइसिनबा पौताक पिरक्ख्रे हाइरी मंडले रीजन की मोकोक टाउन म्यांमार जुंता लानमीना अमुक खना लौसिनख्रबा मतुंगदा नॉर्थर्न सन स्टेट की मोकोकतगी मोइमिक्तमना चटपा लंबी की मरक्ता जुंता लानमी अमसुंग कचिन इंडिपेंडेंस आर्मी की मरक्ता चाउना खुथोकनख्रे KIA की वांगांगलोइ कॉलोनल नावबुना फंगदोरक्पा वरोल अमदा ममांग थागी कुंथ्रागी नुमिदांग पुंग 9 रोम ताबा अद्वाइदा म्यांमार जुंता लानमी सिंगना मोगोक थादोकलमलगा मोइमिक टाउन चंगसिलक्तुना KIA की मरक्ता अकनबा मोंगदा खुथोकनखिबनी चटलिबा थासिगी अमदगी नुमिदांगी पुंग 9 रोम तारकपा अद्वाइदा मोइमिक अमसुंग मोगोक की मरक्ता जुंता लानमी अमसुंग KIA की मरक्ता खुथोकनखिबा अदु ngarang ayuk फाव चथखिब्रा हाइबदु चपचाना खंगबा ngamdri हाइरे
Bangladesh ki hanagi Prime Minister Khalida Zia layengbada China gi akhanaba medical team na saruk yakhibaga loinana pamdaba thodok sing thoktanabagi damak hospital gi akoibada ngaksenbagi thabak sing kangkhatkhre Dhaka police na Iber Care Hospital gi main gate ta numit yungba matung pung anirom tarakpa barricade ching thamduna akan bamongda seksin tharang lokhotkre hairi Hospital adudagi phongdorakpa warol amada masing yamlaba personal kayana hospital adugi akoibada mathau tawkhibaga loinena Khalida Zia gi ngaksenbagi thabak sing kankhatki haire Bangladesh ki hanagi Prime Minister Khalida Zia asigi anala yengbada sarup yanabagi damak ngarang athengbada miyoi mangana saba China gi akhannaba medical team ama Dhaka da lakhibani Pakistan laingak na athingba thamkraba Balochistan Liberation Army gi nupi suicide bomber amanam asana masamatom sizaduna Balochistan da leiba Pakistan gi parliamentary headquarter da landakre nupi bomber asina headquarter asigi changpham da masana sizaduna bom pokhai hankraba matungda militant amasung security force ki marakta chawna khuthokna khibaga loinana militant taruksu hat ki haina security officers singna phongdorakre Officials singna thamlakhiba world amada nomaijing numit ki ahingda Chagai district ki Nakundi town da leiba Frontier Corps ki headquarter gi maru oiba sangpham da suicide bomber asina masamathanta bom pokai handuna landaba chatkhibani BLA gi maikai dagi nupi suicide bomber adu Jinata Rafiq kawi haina phongdorakhibaga loinana ma ki photograph su thadorakhi hairi Manipur Police Control Room na thadorpa cherol amagi matung ina National Highway 37 Imphal Jirbam lambida lamdam asigi tangai fadana nongmada changdaba yadraba pochai puduna lakpa gari chahunga marifu nithoi hariba lambi asida apan bayaudana pusilakre makata na pochai pusilakpada khudong thiba thoktanabagi damak jingnania oiba mafam singda security force na akan bachaksin thorang sing lokhatke Manipur district pum namakta pamdaba thodok thoktanabagi damak ching amasung tamda punna checkpoint chamaga tara mari hangduna achat awok sing check chathakhe amaromda Manipur police na motor vehicle eki makhada drive sathavada ain kaina thorokpa gari taranipal chalan kaktuna sel oina lupa lising tara mari ga chamanga khongat pangamle haire Security force na chatliba tha asigi tang amada aina thingtrawa lalhuluk KCPPWG gi miyoi ama mayum dagi farba miyoi adudi thaunaujam yaima maitai chahi nifu Imphal West ki chingjangmai PS ki manung chana leiba langthabal kunja makhalai kai dagine mahaktagi sim amaga loinena mobile phone amaga fagat pangamle amaromda security force na chatliba tha asigi tang amada aina thingtrawa lalhuluk RPF PLA gi miyoi amasu hojik leinari ba mayum dagi fare haire farba miyoi adudi thaunaujam suba chandra maitai kakching district ki wabagai kairak achobodagini hojikna waikong konsam laikai da leibani haire mangondagi mobile phone amasu fagat khre haire Security force na chatliba tha asigi tang amada Senapati district tagi popi pambi singya thatuna mahan khre haire pau Police ki pau amagi matung ina Senapati PS ki manung chana laiba sorbung chingsang gi parengda lam ekar mari muk tharamba popi pambi singya thatuna manghan khe mafam aduda saramba lautang sang amasung mai thadok tuna manghan khre United Liberation Front of Assam Independent ULFA gi kedar ani Myanmar da leiba militant camp amadagi chenthораktuna Assam police da surrender tawrakre haire paugi likul amagi matung ina surrender tawrakraba kedar ani adudi ban asom amadi astiba asom ko wi hairi police na phangdorakpagi matung ina astiba asom asi Myanmar da leiba ULFA gi 779 kemgi commander oina thopuduna lakhiba misakni makoi animak mamang thagi kuntareta Myanmar kem da thadok tuna chelakhibani amadi Assam da changlak tuna ngarang surrender tawrakhibani hairi police na surrender tawrakraba miyoi ani asi custody da thamduna wahang pang chathabaga loinana insurgency gi thabak thoram singi matangda khangdoknaba hotnaragani haina pawasina makha tarakle Aroibada maroiba pausing amuka hana pizari
Excise Department ki employee khuding na matam kaktaba sirsuak strike ki khongang sangsil lagani hairi. NCB na Myanmar ki pusilak pani haiba lupa koti tarani thoiga mangagi heroin powder fare. Manipur da changsilakpa mapan gi miyoi sing biometric registration gi khuthang da monitor taunaba Home Minister na khangalakle. India ga naksin naba mari thamba pami haina Hornbill Festival saruk yaba lakpa khongbu sing na phongdorakre. Security force na aina thingtraba lalhuluki miyoi kya fagat kre. Haziki oina Mami TV na sandok saba Manipuri pau matang asida losinjare makha taba pau singidamak Mami TV bum eng ta duna laibiyo.